Pauche yumpam oibamar oiba paukara update taujari. ZEO gi Yathang Numit marini ka Ngaklamlaga CCPUR da School sing hangnare. Manipur da COVID-19 license ki anisuba web lakbaga iruin na Manipur. Langa ke education as department affiliate taraga mapanda order thoktuna. School sing thong hangdana bakhangan kiba matungdagi ngasi phaupada athing badu. Logthok bagi order thokidrabasu CCPUR district da tongan ba. Private school sing thong hangdana school sing da mai tamba haunarak padagi. Manipur lengak na school sing hangdana akan ba warning tokraba phawada lenga ki athing ba du karima tama walogdana. CCPUR district da di makatana school sing hangdok laga leire. CCPUR da ki phangba pauna hai Manipur da COVID license na maram oraga school sing thong lo naruraba matungda. Lenga na athing ba logthok tringai da CCPUR amasung Tamenglong Chauna Jingi district khara da private school khara de haujiksu hangdok tuna class satare. Pawasina makatana hai CCPUR district leiriba lenga ke school sing class tawdrabasu private school sing di September thadagi class athawa horakhibani. Tha amarom class tawruklaba matungda school hangdokpagi paw Manipur thingakta phanglakpadagi haukiba October 15 ZEO CCPUR and Singkhai singna order thoktuna COVID license dagi pamdaba thodok tholopa thengnanabagidama. CCPUR manungda leiriba government aided amasung private school sing makatabu order ama thoktriba bhawa thengnanaba khanganke. Loinana ZEO CCPUR ki makata leiriba school singki mako oriba singna order adu chapchan innanaba khangankibani. Pawasina makatan hai ZEO na order thokiba matung numit kharni school sing thong lolam laga matungda chaliba tha asigi haukolakpadagi nahuna school sing class hangnarakibani. Haujusu leptuna school sing class 9 amasung bathaki class sing class tawre aire. Lenga ke athing bathugaraga school sing hangdoknarakpada semester ki maikaidagi Lenga ki official sing da thabak laukhan da bakhagan bagaloin akan ba warning tawkre aina phongdok khibala kibani. Amarom da Tampaki mafam sing da leiriba school sing hangdok trabasu sing ki amba district sing da leiriba school sing hangdok na bagi paulai. Okul district ki manung anjin ba mafam da leiriba school sing laik tambi bagi thabak sa thanari aina district sing asidagi phangpa pauna aire. Nagalamarom da nupi amma jawna biyoi ahum jamlaba drug kona fare. Narcotic and Affairs of Border NAB Police Station ki team na nupi ama jawna miyoi mari 8 kilogram amaga kona ngarak nungthil pung bari makharum tapa matamda mantri phukri dagi fare. Police ki pauna hai pharaba miyoi sing atudi lilong aurei bidagi. MD Azad Khan lilong Chandra Khongdagi mustaqim. Lilong aurei bidagi Anim Khonglo Anal Amadi Senapati District ki Thoibi Place dagi Joseph TS ne. Thazaba jaba paw uma fangbadagi NAB Police Station ki team nagarang nungthel Impal Dimapur lambi ki mante pukri da frisking checking satharinga dem palom dagi lakpal tokar ama khamlaga check tobada MD Azad Khan mustaqim amadi Ani Khomlo Anal harbami omasi yauromba ka loina makoina kari atuda lolaka parakpa bahigaba drug Christian methamphetamine kilogram ama yaurma thengna badagi phake. Farama makoi adu wahang pahung sathabada makoina drug adu Joseph TS harba miyoi asida khusenagadabani aiba khangbagam badagi miyoi asis phagat pagam khibani faraba mi mari adugi mathakta NAB police station ke samala kholle aire. Indian panorama gi film nifuga manga khangatpada haubam paban gi papung siam yaurakle. India government gi Ministry of Information and Broadcasting the state government of Goa ga khosam datuna tha asi kundagi kunifan phawba Chathagadoriba Yanghadi Toisuba International Film Festival of India IFFI gi Indian Panorama section ki film ni fugama khangat pada Manipur gi hawam Pavan Kumar pothok papung siam ana pingthon bandan future film su yarakle Hiram masig mari laitna film maker hawam Pavan Kumar na aikoi gi pawmida ai film asilam dam masig maming leraba film maker aripam siam sarma ki ponsi wari do jumpam oidona pothopane Galinge matamdagi hawna bhag masamak su maming leraba film maker asig assistant amoina film ge Lambasida kungtarak to na ahenba lausen ki amram tansen bagangke. Siam Sarma Manipur gi anba film matam gi Manipur dagi horga hosik phawada mamik leraba film ki amram putok to na malem gi pampakta asopa mapam kantuna laki ba bisaga mane. Magi funsi wadi da jumpam oiba nan future film amanam bagi khotong saba phangbase laibuk phabane. Film masi nambada charona sahi ong khara hena changki editing gi matam da su COVID ki laijat jamna kana laki ba maramna awaba ki amram bayok nake. Masih sunat na film masigi cinematographer Irom Maipaksu laisa da sinamar boytan la laikhidra bane Manipur da miyoj ahum laikhidre nifu ka mari post de boykre
Manipur hauki bapung kun mari ki marungda sample lising amaga chani humpudra maga test tawada nifu ka mari positive orakre positive oibagi sangcha da ahum tasmik mangane hariba pungpham asiki marungda covid positive oiba mi ahum laikidre COVID-19 common control room da thoki bache role mana hai Chandel district Susanpur Zaribam Kaksing Kangpaupe Node Parzul Senapati Tengnopal amso Ukrul district da ngasi positive case ama fo thengna kidre Imphal West District sample chom yankai ni thoi test tawada kunthra bathoi positive hoike. Imphal East na chani isuk na manga test tawada nipan positive hoirakhe. Nauna positive hoirakhe bani phuga mari asi hapsilaba tungda state asi ki bana punba positive hoiba maseng. Lak amaga lising kun ga mari sumna ma yaukre. Aukheba pung kun mari esta covid positive hoiba mi ahum laikidre. Laikidra mi ahum ba covid dagi ngakthok na ba vaccine dose ama phoba ka khide. Bagoy hongi manungda anidi hana dagi hona masagi anapal lay nauna lay kitraba mi hum asi hapsilaba tungda state asege oina covid positive oidun lay kitraba apon ba mi ki masing lising abaga sampan kuntra yaukre lay kitraba mi hum adudi wangkai kaithel asang bidagi sahi marfoga marirom surabi nupi ama okrul dagi singjarul koren dagi sahi kuntra mangarom surabi nupi ama amasung tambenglongge dugalong dagi sahi marfoga ni torum surabanopa amane Maragasida kasi mioi taragani to COVID-19 dagi naba faduna discharge tawkre naba fabagi changcha da marfudara tare dasmek difan tare ne active case sadre taraga humdoi de leire godown the plastic seng leire haibo wafung gi matang da mifam pang thokre senapati gi fc godown the plastic saba seng leire haibo gi post ama social media da viral oirak pakalun ngasi npo senapati gi Grievances Cell Senapati District Women Association Amade Senapati District Student Association Kapundami from Pangtok to Nakanakre Aire Harabami from the United Senapati Block Association District Village Chairman Organization FJK Official Sing Food Safety Administration Amade CAF Senapati Meu Sing Susarugaki London Kamjong Village Samadi Kabung Karung Village the National Food Security Eki Makada October Tagi Birakpa Sing the Plastic Sing Jauri Abbey Waka Lakiba Aduki Matang the Kumda Kanake. Sing sample Sing Bu Su Lokotuna Senapati Food Safety Administration Ki designated officer the Cosina test down the Bakan Cre. Abarum the Fasai I Maikedi Sing the complex carbohydrate Chada Marfu Yawamaram the Mai Tabada. Sakpay Amadi Saklava Matam the Masu Wangsilapa Ibasi Mausani Amade. Athong Sing Chadum Tatuna Lang the Bolgum the Jobagi Mabulay. Marmaduna plastic ni arbising sing adu tasenaba plastic from thokti and sengdo palai khrabani RBI na warning tor palaite Manipur government gi finance department the RBI Reserve Bank of India ki chap chapa condition ngak na chale state asigi maiki da karigumbu warning amada RBI na pirak palaite hana state ki finance department resource section pongtoragle overdraft amsung waste and means advance service Reserve Bank of India state sing the selthong ki thausil jatpa jananaba akhanaba piba khutong chabane RBI state government the karigumbu warning amada pirak palaite madugi mohta state government treasury operation ki bella khatra haibagi pautak piba lai state government haukiba senba sahi lisingani kun mathoida treasury ban tawbagi akiba matalai kite RBI ki meketi state as the warning natrakana ban tawba amatalaite RBI na pirba condition chapchar ngangna chalebana state government na Pangliba overdraft ki limit laite. Overdraft hai basi state government pangliba sanfam ka kaito kiba sanfam ka chana daba matam da thoki. Harba thawung asi development program na nate. Tongan ba maram singnane. Tax collection center ki pangliba grant ki sanfam masung purba sanfam kudimag state ki account sang bagaloinan overdraft sing thoki. Open market borrowing ki loan sing center masung state government sang naina sing thoki. COVID-19 ki pau phong global journalist nopi ama fajin kre China ki one city da yanana sandoraki ba COVID-19 ki matang da pau phong global lepa kasige nopi journalist ama authority na fajin na tham kre and local media report sina phong don aragle masagi chai kunthra ka ni palum surabi jang zen covid nopi journalist asina mamang sei ki February tha da COVID-19 pandemic epicenter oikiba one city ki matang da Yamna controversial oiba pau uma phong lopadi authority na mahwa fajin na thamkibane mahwa fajin na thamkibagi thong adu journalist ki hana janing da phong doktor khong jang changsin kibaga loinana thadora aba maril ina basin da khan khrabasu authority na ngasi pawba thadok na thamle jail manung da leiri bin pi journalist asi authority ki thong adu pa janing da phong doktor na cheul khra ki mamang dagi
चारा हेनबगी खोंजंग चंगसिन बाहुखरे मागी हक्सांगी फिबम कायना सोक्सिनख्रे अने राइटर्स ग्रुप सिंग अबदि इमुंग मनुंगी मियोइसिन फोंगतोरकले मारी लेनबसिंग महक हॉस्पिटल द पुखतुन मतम चाना ट्रीटमेंट चथद्रबदि नोपी जर्नलिस्ट असि जेल मनुंग अदुमक सिखिब याबगी अतोपलै आइना राइटर्स ग्रुप सिंग फोंगतोरकिबग लोइना महक थादोरकनबा अमुखन्ना मारी लेनबसिंग ताक्सिनख्रे एमनेस्टी कैंपेनर गोइलीना फोंगदोकिबदा ऑथोरिटी ने जांगबा फाजिनना थमलिबा असि ह्यूमन राइट्स पखोंगोइनबने मखा तरकबा अतोप पाउ अमदना फागिबा अंगांग सिना फंगले कर्नाटकागी हाना गोट किडनैपर्स सिंह फागिबा ट्रेडर अमगी चही मपन ngairiba macharupa china fangkhre कार्टी कौबा अंगांग अदु था असिगी अहम द फाखिबने मुसुम हाके हक्चांग अदुना मथंगी नमित आइबदे दिवाली नमित फाखि फंगिबने थौदुगदुग मरी लेनन पुलिस नमियो अमा फारे अमसुंग अतै मरी फावा ngamdre क्लास 4 तमली बनो पमसा अदु दिवाली सेलिब्रेशन की दमक बंबुला लेनन बमरिमदगी थोकिबदगी अंजलखिदबने अंगांग असिगे अपोप नागरास द एग्विस न फोन तरुतन अंगांग अदु की थादोकमल ओइन लुपा लाख मरी डिमांड तौरके एग्विस न बंगोद पुलिस द ताक्तन पसु खंगलखि आइरे अदुमनमक नागरास न मैटर अदु पुलिस द रिपोर्ट तौके मदुगी मतुंग द एग्विस अमा फाके माना अंगांग अदु हाटखि आइना हाइदोकचरके अरुबेद कंटेंट सिंग असिगे मरबैबा पाउ खरा असिबु पाउ दमजरिबा मरबा लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबिरिबा पुनमक थागजरि चैनल असिन अतमदा कानारबदि सब्सक्राइब तौबिद्रिबेसन सब्सक्राइब तौबिरम लैनना लाइक एंड शेयर तौबसु काउबिगन पुनमकपो अमकाना थागजरि